पाउसिंग पिजरी हौखिबा जनवरी तरग तरेता मोरेद कुकी मिलिटेंट सिंगना स्नाइपर सिजनदुना एम्बुश तोरकपदा लैखिरबा अखामदगी तखेलंबम साइड रिसोर्स सिंगगे थवा याउद्रबा हक्सांग ngasi इमुंगी मियोय सिंगना रिम्स की मॉक तगी लौदुना अरोय मथोमंगम पांगथोखरे थौबाल ओसी अमदी एडिशनल एसपी ना बीएसएफ का लोइना लाक्तुना थौबाल कोर्ट मनुंगदा एक्शन तौरंबा यानिंगदे हाइना थौबाल डिस्ट्रिक्ट बार एसोसिएशन की माइकेदगी फोंदोरबी सही तरह बीजेपी ने सरकार पायरकपदगी अवांग नोंगपोक भारत की दमक्तदी गोल्डन पैरेट नि हाइना यूनियन होम मिनिस्टर अमित शाह ना फोंदोखरे अमरे भारत जोड़ो नया यात्रा खोंगसत सिलिलांग बसिंगदा असम पुलिस ना सु मोटो केस अमा रजिस्टर तौक्रे खुरमजरी ममी टीवी प्राइम टाइम न्यूज मीटिंग टाबिर बखवाई पुनंपु अमरजित थोक सोमना तराम लोकसरी होजी पाउ संदोक पिजरी हौखिबा जनवरी तरग तरेता मोरेद कुकी मिलिटेंट सिंगना स्नाइपर सिजनदुना एम्बुश तोरकपदा लैखिद्रबा अखामदगी तखेलंबम साइलेसोर सिंहगी थवा याउद्रबा हक्सांग ngasi इमुंगी मियोय सिंगना रिम्स की मॉक तगी लौदुना अरोयबा मथोमंगम पांगथोखरे तखेलंबम साइलेसोर मोरेद स्पेशल कमांडो टीम दि याउदुना मथौ तौखिबा अथौबा अमने माकी थवा याउद्रबा हक्सांग ngasi रिम्स मॉक तगी पुरकलगा फर्स्ट एमआरदा स्टेट की थाकता इकाई कुमनबा उल्लबा मतुंग अखामदा लैबा मसागी मयुमदा पुरक्तुना अरोयबा मथौ मंगम पांगथोखिबनी माकी थवा याउद्रबा हक्सांगना गारीदा पुरकपदा लंबीदा मियामना लैकतुना इकाई कुमनबा उतखे हारी ngarang January taraga nipal lising ani kungamari sagol sen numit ki nongalamdai pung animuk taba matamda kangsup singthakta thiam konjin samananjing laikai da leiba athauba takhelamba manoranjan singhana ngarangi kangsup singthakta kuki narco terrorist na landarakpagi laibak thiraba thodok aduda mahak ase imalebak ki damakta thawaina pontha pikre athauba takhelamba manoranjan singha ase 3rd May lisingani kunguhumdoidagi haurakkiba kuki narco terrorist na maitai da landarakpadagi hauna mahakna imalebak ki damakta haiduna ngasi phawba mayumda halaktaduna kangsup maikairomda khungak tuna leirakpani mahak laikhidabada JSC na leibak miyam ga loinana ngarang Manipur ki chief minister da pisan kiba memorandum adugi matungina JSC na Manipur government da pikiba pung kungamari ki matam tha kiba ase phawbada government ki side gi positive response amata piraktabana hayeng January kun thang janumit ki ayuki pung manga dagi tarik kun gani thoining thokaba numit ki ayuki pung manga phawba pung nipugani pangi Manipur pumbagi CSOs amadi miyam ga loinana Manipur pumbada ban toragani aduga essential services amasung dharma karmadi komthok sagani hariba banasida CSOs club maira paibi amadi leibak miyamna mating pangbina ba haijari haina JSC against the brutal killing of Takelamba Manoranjan Singha Thiam Konjan Imphal East District Manipur gi convener Chanam Sanayam Singana thadorokpa cheron amana phongdoragle सही तरह बीजेपी ने सरकार पायरकपदगी अवांग नोंगपोक भारत की दमक्तदी गोल्डन पैरेट नि हाइना यूनियन होम मिनिस्टर अमित शाह ना फोंदोखरे सिलोंग दा नॉर्थ ईस्ट काउंसिल की हुंबुद्रागा माथोई सिबा प्लीनरी सेशन दा सरुक यारदुना इंडिया की होम मिनिस्टर अमित शाह ना अवांग नोंगपोक भारत ता मतम केयागी ममांगदगी थेंगनरकलिबा लोनली मानदबगी ngamkhaygi issue amasung lalobusinggi issue kayasing adu haukiba chahi tara asida bharatna ningkha tamlaba matung sahi humudramanga palamba sarkar aduga changdam narubada awang nongpok bharata sahi tara se golden parrot ni haina phongdokre
Thorom madu loirba matungde Union Home Minister Amit Shah na mahakki X account da Modi government gi sahi tara se awang nungpok Bharat ki golden era oire mamang da atopa amatana tawdriba maungda sarkar asina semgatliba infrastructure amadi conflict issue kya loisinduna blockade ki awaba chaiting amasung lamdam asida thoklamba irang sing adu ngasidi lamdam asida santi leiduna saukhat pagi lamjelda yawba ngamle haina phongdorale Thobalosi amadi additional SP na BSF kaloidana laktuna Thobal Court manungda action toramba yaning di haina Thobal District Bar Association gi maikedi gi phongdorli tha sigi taragani fwanda security personnel singna Thobal gi court complex da ayaba yaudana sanglaktuna amadi court ki top floor da kakhalak laga makhoina satharam kiba thabak thoram sing amadi nganglamba wangang sangang sing yaning di haina Thobal District Bar Association gi president Khangembam Arun Kumar na phongdorli ngasi association asina khudaki oiba meeting ama pangthoktuna warep taruk lorba matung warep sing palladuna Thobal gi court complex da leiba bar association ase office ta pangthokkiba paumi singa unaba amada Arun Kumar na makhatana haikibada Thobal police ki additional SB and Surus amasung Thobal OC KH Police Chandrana BSF Force singalunena court manungda sanglakkiba adu court ke authority amatadagi ayaba lokiba sulaite thawong asi yabangam loi court campus manung asida sanglaklaga makhoina ukil sing amade court ki staff singda nganglamba wahi khonda sing adu yaningde tha sige tara taret ki numidang da district asida thokiba thogdo amada court building mathaktage nomai kaplai hairakpa ase Thobal District Bar Association gi maikaidigi yaningde haraduna court complex asidi security na ngak senduna get solonduna leiriba mafamni haiki Mahana makhatana haikibada thokriba thogdo asigi matangda district and session judge Thobal da amadi Manipur High Court ki registered general indasu aibu cheron thaduna khangalagani Thobal district ki court complex manungda BSF thamnanaba thorang torokliba asisu bar association a yabangam loi amadi police officers singna ayaba yaudana court manungda sanglaklaga daite yaudaba wanganglamba tawningbata tawramba asi mari leinaba authority na aingi oiba action lokhat piu hairaduna makhoina tawramba kudimak CCTV footage leiba ngaktani haiki ngasigi paumi singu unaba aduda Thobal District Bar Association ge members singsu saruyaki Resolution number 1 da to condemn the overact of the police led by additional SP and Suraj Singh and OC Thobal police station, namely PI's Pulsan Singh along with BSF personnel by entering into the court building without any permission and legal sanctity from the concerned authority of the court. The second resolution strongly condemn the use of abusive and slang language to the staffs of the court as well as advocates for deployment of BSF personnel inside the court premises and for their acquisition of firing arms from the top of the building court, which remains under strong vigil and under lock and key, where any intrusion is impossible. And resolution number 3, Bar strongly condemn the firing allegation of the Thobal police without any cogent evidence, as firing from the top of the building of the court is impossible and the allegation is purely with ulterior motive. Bharat Joro na yatra khongsat sililang libasingda Assam police na show moto case ama register tokre hari Rahul Gandhi nu lusingduna Manipur gi hoduna satkiba Congress party gi khongsat asibu sililang libasingna Assam government na ayaba pikidaba lambi da chatpa amadi Jorhat Sahada traffic rule thugaiduna irang thoknanaba sinbagi marada Congress luchingba KB Baiju amadi mahaki miyoi singda Assam police na show moto case ama register tokibani hari Uripok Maikai Maira Faibi Amadi UYDC Club na sinduna miyamgi oiba mairagi khongchat ama chatkre
khongset adada Unified Command gi Chairman oiriba Kuldip Singha Matik Chadre Kudakta Mafam Lokto Chairman ye Pharmacy Manipur Lengak to Sino Manipur gi Assam Rifles Lokto Su Kudakta Hando Haibana Chingba Kholau Sing Lauki ngasi Manipur gi Pibam Asibu Laksinduna Atuba Matamda Ing Tappa Purakpa Haiba Asida Unified Command gi Chairman oiriba Kuldip ki Chaurba Thaudang ne adubo Thaudang asidagi Natheraga Henadum Irang Toanduna Lady Maramaduna Ngasidi Manipur Miyamna Kolawasi Laur Libani Haina Tamlakre Union government koi Manipur thari ba koi Kuldip Singh sina koi gi Unified Command gi mana advisor in tharabu matam sida koi ji phagada matam kaya ngai bani dubo mana to thabuk sing ne nakal amati koi sa amdi koi ba kuki sing koi sa sangi bo maram moi na koi maidai purusi de henen awab ta lai maram maduna koi hojiti tasengna state koi gi CM da koi Unified Command gi chairman se sina ba sa koi gi am chaw do leng da ba pa bane na koi media gi thong da thamjari ngasi palel mamang lekaida palel area gi nupi singna pendabagi kholau ke alauduna wakat khongjang amasang sinkre Manipur gi security advisor Kuldip Singha thubo matam da sindo Unified Command Manipur lengakta kudak to sino SDPO anan hatpa kuki mi hatpa sing thadok payaroi more state forces matik sana thamgadabani state force ki damak palel miamna lebli long live Manipur imana yai fare haibu kholau ke alauduna ngasi palel mamang lekaida palel area gi nupi singna wakat khongjang sangsinkre Singtam apunba nupilof palel amadi palel maira paibi apunba lof anina sinduna sangsin kiba ngasi gi wakat khongjang aduda saruk yarambi singtam apunba nupilof palel gi president e nungsina phongdorakpada haukiba chahi megi ahumdagi chatharliba irang asi nemthakhigadra hairaga Manipur gi kachin koyada micham miyamda khut thaduna hena irang kankhalakpa asina maramoiraga Manipur gi security advisor Kuldip Singhana oiriba ase Manipur gi mama oibi singna pamdre athuba matamda masana khangna fam thadokpiro Manipur lengakta sinabiro haiki mahna makhatana phongdorakhibada thanipan henjilaklaba irang asina maram oiraga palel area da leiriba miyam ase shupam nompham khangdabana maram oiraga aduki matik awaba kaya mayoknari lana se hek horakpadagi khungang asida leiriba mama oibisingna yumda tumba fangdana isa isu sing soktanaba ahing misel khangduna ngaktuna lakli mafam asida security gi miyoi kya leina micham miyam kya halakpa asina maram oiraga border area oiriba mafam asida leiriba miyamda mi paiba hena po alai mari leneba singna miyam gi mi paiba ase koknanaba sinbiyo haina appeal tarolei akhoi subam leitre chatpham leitre thudana nomdana chajara mamayam do khoi khun majani palel hari baji matai da leiri bani akhoi mi paide ahing kaya me humdagi akhoi tumdri ngasi bo yumda tumak tabana namaban saksin naina dana masidai da khoi sangdana tawdana leira bani irang ji kari thoklakadage haibada khanbada wakhanjida isa isu leiba mayamnina adu ama mukta salak tabudi palen da leiriba akhoi se adu ki matik mi paide leibam khangdre aduna leiriba security singje mafam da ngaga lei hairaga su ngasai misi minaji yaurabanina aikoina security lei Assam Rifle lei BSF lei hairaga su akoi puning da mi paiba nungai tabasina pek thalle aduna mari leina basina yengjanbiro aduna Kuldip Singh hairiba nupaje tham thadokbiro Manipur sarkar da sinabiro Allahabad High Court na Congress Party bu Uttar Pradesh State Road Transport Corporation gi lupa crore aniga lakh humpuga taruk pithokna ba khangan krai Haukibing kumja lisima samapan marfuga mathuidagi lisima samapan marfuga mapan fawbada Congress Party gi oiba political gi thabak thorom pangthokpada Uttar Pradesh State Road Transport Corporation gi gari wai kibagi pithoktana leiriba awaiman lupa crore aniga lakh humpuga taruk adu tha ahum gi manungda seleb adugi sendoi manga kabida Uttar Pradesh State Road Transport Corporation da pithoknaba Allahabad High Court ki Justice Vivek Chaudhary amadi Justice Manish Kumar gi Division Bench na order thokra hari order du da Uttar Pradesh State Road Transport Corporation asi miyam gi paisa na chalaiduna miyam da service piba ngamlibani haina su phongdokhi hari CPI Manipur State Council sinduna miyam gi punsi kanba ngamdraba Chief Minister amadi mahaki Council of Ministers sing kudakta form thadu haiba dabi tawduna ngasi Imphal da rally satkre
rally adu Imphal gi Rup Mahal Tank tagi hawraklaga BT Road ta laklaba matung JM Hall tamna sakhi aduga All Assembly taba lambida laklaga amuk Rup Mahal Tank ta sangki Kongsat aduda CPI Manipur State ki Secretary Thoiren na phongdok kibada micham miyangi punsi amadi lanthum ngak pangamdraba Chief Minister N Biren amadi Maki Council of Ministers sing khudakta form thado Loinana PM Modi Home Minister Amit Shah Manipur gi irang loisinba ngamdabagi moral ground form thado kadabani haukiba numinini humni asida maral lejadaba micham kya sikre masigi daita faliba BJP gi lenga asina pugadabani haiki ngasi Tamenglong District ki mafam ahumda Bexit Bharat Sun Club Yatra hodokre program ase nimitni sathagani hari program ase District Administration Tamenglong gi meeting makhada sinmani ngasi district asigi Utopia Khanchunlong amadi Phungwang da yatra asi hodoki yatra asigi manungda miyamda pigadaba khudong chaba singdi Atal Pension Yojana Ayushman Bharat Digital Mission Enrollment in Eklavya Model Residential School Har Ghar Jal Jivan Mission Kisan Credit Card amadi PM Kisan Saman PM Awas Yojana PM Garib Kalyan Ana Yojana PM Posan Abhiyan PM Ujwala Yojana RCS Udan Saubhagya Yojana Bandhan Vikas Kendra amadi Self Help Group ki kanaba singni hari Lambida Police ke sacking kibana drugs lalon basing Lambida drug pudre ising Lambida oina puba hawraklay karbar tawriba sing aduna nisa ki polam sing lalon bage anawa technique asi sizinabadu mai pakidre Jirimoktage engine panba hi sizinaduna barak turel marinda yamna chawna drugs ki karbar tawa miyoi kangbu ama ngarang kasargi Lakhipur Ferryguard Police na fare ngarang sagol sen numita aron ba pau fangbadagi Lakhipurda nauna lakpa SDPO Aman Prakash Mina IPS na luchingba police ki khutpu amana Fullerton Ferryguard tage ising lambida purakpa yam khraba nishagi polam singa loinana miyoi mari fare makoidagi sapon kep kuntraga nifan da yoromba heroin gram samanga amade atopa packet taraga mangada yaba tablet lising taraga manga chanifan fagale hari Parab Singadagi Manungda Thangmang Mar Avenger Tiek Amadi Byaksang Manipur Dagini Aduga Patrick Pudaitena Lakhipur Dagini Hari Ziar Sartugi Thadrokpa Cheronamada Assam Rifles na Masagi Mathau Pangthokpada Mathawai Thakraba Kuntraga Tarit Suba Assam Rifles ki Rifleman Umesh Chandra Amasung Kuntraga Humdoi Suba Assam Rifles ki Rifleman Wairajubu Ningsingduna War Memorial da Haikat Leka Tamduna Ikai Kumnabu Utkre Ikai Kumnabu Utpagi Thoromaduda Officer Ama ZSU Taraga Manga Amadi Tungan ba Reng Taleba Assam Rifles ki Porcelain Humpuga Humdoina Sarp Yaduna Fongdokre Hari Haukiba Thasigi Taraga Tareta Kamjong District ki Sankalokta illegal oiba polam kaya puthok pusin tawri haiba pau fangbadagi Assam Rifles ki kalam amana truck ani faduna check tawba matamda mari leinaba che sang amata yauduna purakpa lupa crore amaga lak nifuga mari rom oigadaba kwa ton taragani thoi rom bek samaga yangkai da haptuna purambadagi fagat pangamle hari haukiba thasigi taragani panda Kamjong District ki Kampat Center amadi Kampat Village tagi Assam Rifles na lupa crore taret ka 10.09 rom oigadaba kwa ton yangkai mari 10.9 nithoi bek satruk marfuga mari amadi tikka konana truck taragumdoi fagat pangamle hari fagalaba gari amadi polam singadu Kamjong Forest Office ta khusinakre hari Haukiba Thasiga Taratukta Assam Rifles na Satharakpa Lamdamasigi Yaifanaba Civic Action Program ki Makasa Tarakpoina Sandel Amadi Tengnopol District ki Khungang Kayada Sports Tournament Pangthokpa Amadi Sana Khonabagi Polam Kaya Yanthokre hari Haukiba Thasiga Taragatare Churachandpur District ki Likhai Village da Khuchu Khulai Kaya Lotuna Leire Haiba Pau Ama Fangbadagi Assam Rifles Amadi Manipur Police ka punna thi humbagi thabak chathabada AK-47 gi nongmai ama fagat pangamkre fagalaba khulai Manipur Police ta sinakre haina chirona duna makhatari
Like-minded group Manipurna mateng panglakpagi makha satharakpoina ngasi ayuk group asigi secretary Ojit Sorokhaibam amadi publicity secretary Rakesh Naurem na luchingduna ngarang ningthokong kha khunauda kuki militant singna tamthina kaptuna hatpi kraba miyoi marigi imungda chatuna kudaki oina acha athak sing tengbang pikrai Tengbang khongsat aduda saruk yakiba Ojit Sorokhaibam na phongdokkibada tengbang yaudana minungsi utpa khaktana awaba kohan mangamde Miyoibana warak laba matamda minungsi utpagaloinana angamba mateng pangba asina aikhoi maselgi marakta nungsinabagi achetpa mari sagatpada chawna mateng oigani ningthokong kha khunauda nomagi suja nomjaraga leijaba miyoi mari minungsi yaudana tamthina hatkibagi thawung adu yamna laibak thibani nimit kharnigi mamangda kumbi hautakta miyoi mari sikibagi nungaitaba leiribani Maramaduna Bishnupur district ase yamna kiningai oiri miyamna yamna mikup nahum singna leiba matam oiri loinana leingak na michamgi punsi ngakpi shenbinaba section thorang lokhatpi haiki Kunuji le jebe si ningkong kha kunogi ngarang legidaba ningkong no de ma ki mne ke si nimbiu yamna waba haiba tare ko si yum te pakhan ni biga si laiba ki khodoni aida lairaba haiba si dum khoi gi rakta hi aduma hingnaba lamphamda mi gi thabak suba chachabani adum ngarang si khoi gi laiba tiba thokkuda laikai si gi mioi mari legidra si gi markasu haiba ningkong jamni naba tip si yawi maki uinabi do maki machanupi do machanupasi aba khatang akhoi somda leibasi machanupasi yawe na thamjani wafamji ko yamena ka hena waba imung yauri paramadra manipur miyamna angamba koi hairoga sarkar na pidone kana hainaba yawbani madu toksi paramadra miyam punamana asugum sidida nuaitaba phongdok ba nataba akhoi thamodi nuaitaba phawbudi natna imung asigi awa ana nangibasida koi ngamjaba tare sinja khagenaraga koi awaba takhri mayamda su mating pangbiri mayamna ating pangmina sia base laimandi group ki maikedi thamjari The All Manipur Gaurangalila Sansenba Artists Association gi sahi gi oiba production program gi thoram matam kaktana yeithokle haina khangalali Association asina sinduna chaliba tha asigi tang kungani thoi ningthoka ba namitta sangai pro mamang leikai da leiba Rangani Ketan Mandap Tafang Thokani Toramba Sahigi Oiba Thoram Gaurangalila Production Program Hauzik Oriba Lebaki Irang Sinamaram Oiraga Makata Chiron Ama Thok to Fauba Matam Kaktana Yetokle Haina Association Asigi Maikedi Kanglale Ministry of Information and Broadcasting Government of Indiana Mudra Suba National Film Award Lisingani Kungani Toida Feature Non-feature amasung best writing on cinema category da saruk yanadabagi dama Manipur State Film Development Society na lamdam asigi film producer film critics amadi film writers singna saruk yananaba mari leinaba miyoi singna film amadi miyoi adugi thabak sing adu haukiba ing sok lisingani kungani thoi January ahan badagi lisingani kungani thoi gi December kuntra fawda CBFC na certified to oigadabani application form adu stamp sahi tawraba hard copy amadi mari leinaba se sang kudimak online gi khuthangda National Film Award Cell Shriport Auditorium Complex Delhi 110049 da tharakadabani hairi Laliba Thasigi Kuntragi Nungtin Pungmanga Fawgi Manungda application form Thajalakadabani. Amadi Hena Akupomaron Kanging Labadi website www.mib.gov.in da Sanglaga Kangbiba Yagane Haina Manipur State Film Development Society Secretary na Kudik Pidun Thadorakpa Chiron Amana Marilena Miam the Kangalali. Aina Tingkraba Kangleipak Communist Party KCP na Thadorakpa Chiron Amada ngasi thengnariba leipak miam gi lantheng manung asida lan gi saitheng punamak tungoi naramlaga iraipak kidamak khanduna Kangleipak Communist Party KCP da sel gi mateng pangbirakhiba amadi atai hiram kya da tengbang birakhiba iraisa pumnamaki mafamda KCP na tobimal khangba uchchabagalona thagatpa phongdorkrai Bakata na irisa singi mafamda lup na sel gi tengbang nijaba matamda lupasigi Deputy Finance Secretary T.H. Bobigi Kudyek Yawba letter had kaktamak sinaragani. Masina taba KCP gi mingda sen kai tungkai satarakpada mateng amata pibiganu haina Chirona sina hairi.
The glittering annual prize distribution ceremony lisingani kungumdo haiba hiramda Board of Secondary Education Manipurna ngasi pangthokre. Thoramaduda Sri H. Gyan Prakash IAS Commissioner Education Government of Manipur, Sri Akham Joy Kumar Singha Professor and former Head Department of Electronics DMU, Chairman Board of Secondary Education Manipur, Sri L. Nandakumar Singha, IAS Director of Education S, Government of Manipur E. Iboyaima, Board Member A. Thoi, Controller S. Jitelal Sharma, Joint Secretary Amadi Sri Irom Lalit Kumar Singha, former Legal Senior Advocate High Court na athoiba mitungnen singoiki. Thoromaduda Sri H. Gyan Prakash na hai miyamdagi thoidok hendok na mai pakraba satra satri singda mana mathum yen thoktuna pukning thogatba asi yamna nungai amadi thorom asida saruk yaba phangbasu yamna nungai. Hogolaliba afaba satra satri singa unaba phangba asi yamna nungai mana phangkrabadi aidi ahibani haina khanduna leiraga Paba lepadi yaroi. Mahiroi singna kangadabadi larik haiba haibasi yamna kuina sangmani aduga haitabadi yamna kuina sangde aduna hena hainabada hauzik hotnariba asidagi hena hotnadaba yade. Mak yamna fangi amadi mako oire haibagi wahan thokti miyamdagi hena haibani adubu ai isana matam sangbakanda khantaraga yengbiu tamkriba larik adu Khangna haina aina ikriba answer adugi maram khangna idrabadi pass tobo wagani amadi maram khangna irabadi exam da line pass tobo ngamgani haina su phongdoki angkada mark yang phangba mahiro se angkada interest labor mi oikadobani any mathematical problem na traga logical question amu ubada ai se angka sei tongmina haibagi phobasi how badobani aduna na ai angka sei ko thade ma khara pang ga yung kaya maire haibagi mai angka ki attitude wa le aduna loisla kada satra satri singna ai na haijin imbagi direct pa bada why and how si yaraba ma kai khangna view khangna ba matungda adu ai koina akoigi society da na day to day generally report amada madugi khangni report pa laga yengbiyo adu oragadi hena su bhap tani adu hena su khangani nasai aina pa gi this hai se smai to sinani na haido aduna mayamna lari pa ma tamda yamna pa ri si gi kaino already aina khangni bisi karino hai se munna khangna boza Kuntragamari Suba Southern Youth Sports Association SYSA gi Super Knockout Tournament ngarang Taragani Fund January Lisingani Kungamari dagi Tamenglong District ki Tausem Subdivision gi Lungkau Part 4 Village da ADC Tamenglong gi Caretaker Chairman Namsin Ray Ponmaina Chief Guest Oiduna Hodokre Numit Tare ni Sathagadoriba Super Knockout Tournament asida Punna Kun Taraga Mathoina Saru Yari Masida Nupagi Football Team Taraga Humdoi Nupagi Volleyball Team Taraga Mathoi Amadi Nupigi Volleyball Team Tarukna Saru Yari Hodopagi Thoromaduda Namsin Ray Ponmai Honorable Caretaker Chairman ADC Tamenglong Amadi Namthaniel Kamai Nominee DRDA and PRD 2 Awangbo Niumai Honorable Minister WRD and RDM na Chief Guest Amadi Guest of Honor Oina Saruyaki Haudokiba Football Match da Lungkau Youth Club Amadi Siguilong Youth Club na Sanakibada Lungkau Youth Club na Siguilong Youth Club pu Goal Mari Ahumda Maikiba Piki Volleyball Opening Match da na Singkau Youth Club Amadi Luangkau Youth Club Sanakibada Singkau Youth Club na Set Mari Ahumda Twaiki Universal Friendship Organization gi Thongjauda numit tarani chupna chatharakpa Cultural Holiday Peace Camp amasung Khapana Tengol Lakpa Loisangi Camp ngasi tang taragani pan January lisingani kungamari sagol sen numita loisenkre Khapana Tengol Lakpa Loisang de Hauzik oirakliba kuki narco terrorist singna Maitrawakta Landaraktuna Chamjaraba Satra Naharol Singh Amadi Micham Kyagi Punsi Pikamnan Kibagaloidana Mayum Makai Kaya Ama Mai Thadok Piduna Masagi Maramdamda Mayum Makai Lejidaba Refugee Amagom Tumpam Safam Kangdana Nungjunungsa Amasung
aying asa marakta mikap mirau khol amadi tangdu leitadana leiriba sing asina hanagumna ing chikpa punsira hanjilakti fawba kha maikai ngaknanabagi kha pana tengol ngakpa loisangdi adumak hangduna leikigani thoromaduda maitai laloi singaloinana kairak langmaidong komnaw amasung ilang kangpokpigi apunba maira paibising amadi thongjawgi club organization singa saru yaki ꯂꯩꯄꯥꯛꯁꯤꯡ ꯑꯁꯤꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯅ ꯇꯥꯛꯄꯤꯈꯤꯕꯗꯨꯅꯤ ꯉꯝꯈꯩꯒꯤ ꯐꯤꯕꯥꯟ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯃꯇꯝ ꯑꯃꯗ 15 ꯁꯨꯕ ꯆꯍꯤ ꯆꯥꯒꯤ ꯃꯃꯥꯡ ꯑꯗꯨꯋꯥꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯛ ꯆꯥꯎꯕꯁꯦ ꯕꯔꯒ ꯃꯥꯏꯜ ꯕꯔꯒ ꯀꯤꯂꯣꯃꯤꯇꯔ ꯅꯠꯇꯦꯀꯣ ꯕꯔꯒ ꯃꯥꯏꯜ 1,430,000 ꯑꯣꯏꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯕꯔꯒ ꯃꯥꯏꯜꯁꯨ ꯅꯠꯇ꯭ꯔꯕ ꯕꯔꯒ ꯀꯤꯂꯣꯃꯤꯇꯔꯗ 19,393 ꯈꯛꯇ ꯉꯥꯏꯔꯦ ꯁꯤꯁꯨ ꯑꯃꯨꯛ ꯀꯅꯥꯒꯤꯅꯣ ꯌꯥꯝ ꯍꯥꯏꯔꯦ ꯒ꯭ꯔꯦꯇꯔ ꯃꯅꯤꯄꯨꯔ ꯁꯦꯝꯁꯦ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇ ꯍꯥꯏꯔꯛꯄ ꯇꯥꯗꯦ ꯑꯩꯈꯣꯏ ꯒ꯭ꯔꯦꯇꯔ ꯃꯅꯤꯄꯨꯔ ꯁꯦꯝꯁꯤ South East Asia da hukan pangamba leipa abana leiramba adumba leipak to amuk hena phaba yaifaba leipam oina bkhona ji habi dekhoi thudona hairakpa tade civil society mayam tholai roina lupcha ma haidar ado handaki rayot sidadi amuk mayam hengale lup mayam neramani sagi lup ambiri pona niyam ji to tholakini lup mayam ama tholokpasu lepte si loi lamgi leipa amada satkadaba masat amani maramdi pendabadigi nungaitabadigi matamgi ho adum tholokpa tabani ada lup punsan ji ju hairakani ado punsan ji haiba kangbu dun punnabagi manipur da lup se kamdongna leihi hujik lup mayam leihi karigino yam tholakini UFO na kamdongna lup amoina leirurino mangdasu thambigra ina su haiphet tamjagi manipur hana tilikoptona hanba mong peru tapthong lamthong taina sung kauramba mamei thangda hindu nais la kanda men pung iri pung yai pung dagi ISROna mathang sahida Bharatiya Space Station ge ahanba sanging sing pangthoknaba thorang tauri amasung masigi ahanba module lisingani kungani pan phawgi manungda shananaba sanging taunanaba amasung launch taunanaba mari leinaba industry da wari sanari haina Space Agency asigi Chief S Somnathna ngasi phongdokrai Indiana International Space Festival gi nakoinana paumi singa sathakiba interaction da makna hai India gi Venus da chatpa ahanba mission kumjali singani kungani fanda launch tawi yai amasung engineers singna tangdangba belu wangba company singi mamal sing hantana na honari haukiba chahida Prime Minister Narendra Modi na leiba asigi Space Agency ISRO da kumjali singani kuntramanga fawgi manungda Bharatiya Space Station launch taunanaba amadi kumjali singani nifu fawgi manungda thada Indian astronaut ama landing taunanabagi pandam thamnanaba honari haina phongdoke Imoino iratpagi thoram miyamna saru yabiyo amadi ningsingba thoktriba matamdagi kangleida khubam yaduna leiramlabi taibang thawaibu lamjing maira oiduna lamjing takpiribi leiba asigi laifamlen oina safong biribi waithau singoi singda imoinu sanglen saktak biribi lairembigi khubamda kumja kangdana irat chaduna yek taret salai mapangi namu oibi singbu naukon biribi lairembibu handak sahigi oinasu lakliba chaichat kungani thoi waksingi taragani thoni panba ningthauka numita langi mabema oiribi imoinubu thaunibagi thoram pangthok jaragani haribai bendo thaunibagi thoram ase handak sahigi oinadi haujik oiriba leibwaki irang asina maram oiraga khara pikna pangthok lagani haina chiron asina makhatana phongdorali National Workshop Research Ethics and Publication haiba hiram asida numit nini chathagadaba National Workshop ama ngasidagi Standard College kongmuda hodokre Workshop ase Standard College ki Home Science Department Chemistry Department amadi IQAC na sinmani thoromaduda Standard College ki Principal Dr. L Bashanti Devi College asigi Geography Department head oiriba Dr. N Chandrasekhar Singha English Department head oiriba I Chandrakumar Singha amadi Economics Department head oiramba Dr. N Lokeshwar Singhana Mathangsina Chief Guest President amadi Guest of Honor Singoiki
Thoram maduda Dr. L. Basanti Devi na phongdokkibada ngasigi workshop asina mahiroi singda research tawbada kudong chaba kaya pirgani. Loinana research paper iba amadi article puthokpada achoba mateng oirgani haiki. Right now we are now stated. I said, after research scholar, I am going to be labor free mana city. Raja tapi kalau kita segi kuat sida yang karena apa ini dokter kira ini sida kali tu ya begini have share. She may be more so my papa I wish all participants and organizers the grand success of the workshop. Thank you. Manipur Police Control Numdagi Thadorokpa Cheronamada Haukiba Pung Kungamari Asida Mafam Karada Yaning Dabagi Kongjang Sangsin Kiba Amade Nomai Kapagi Todok Toki Hari Security Force na Ching Amasung Tamda Tibo Humbagi Tabak Chatabada Kusukulai Kya Fagat Pangamle Hari Tha Sigi Taraga Nipanda Bishnupur District Ningtho Kong Kha Kunauda Micham Mari Halamle Hari Mari Lainaba Authority na Miat Pasing Fana Nabagi Tabak Lokat Pahokre Tha Sigi Taraga Nipanda Kulai Paibu Masen Kapnabada Siba Oiramgani Haina Thazaba Asiba Haksang Ama Kangchup Singkong Manakta Leiba Bunker Amadagi Fangle Hari Haukiba Tha Sigi Taraga Tareta Gari Huran Baga Mari Lainana Lilong Haurebi Turen Ahanbi Ubak Thong Makadagi MD Amir Khan Sahi Kungamari Manipur Police na Mahakna Huralakpa Gariga Konana Faraba Matungda Lilong Police Station na case amalakot kre hari NS Tuda Lamdamasigi Tangai Fadana Nong Mudachang Dabayadraba Polampu Bagari Chaniga Supna Taret Hariba Lambi Asida Apan Bayaudana Pusilaki Makatana Poche Pusilak Nanaba Kudong Tiningai Oiba Mafam Kayadasu Security Force na Akan Section Tarang Lokaki Manipur District Punamakta Pamdava Todok Tokta Nabagidamakta Punna Checkpoint Samaga Kuntraga Tareta Asat Og Sing Sek Tobada Chingnaba Ching Amasung Tamda Punna Mioi Chamaga Marfu Draga Nitoi Fagatuna Wahang Pahong Chataki Hairi Miyamna Semjin Chajinba video Amade Arana Powder Thazabigano Amasung Achumba Asengba E Pau Kangning Labasu mobile number 9233522822 da call Tobiraktuna Kangbiraba Yagani Luinana Lakiba Kusu Kulai Singsu Atuba Matamda Manakna Police Station Natragana Lengaki Security Mioi Singda Sinabio Hainasu Manipur Police Control Room na Thadorokpa Cheron Asinahari Project Loisilakpada Maroi Pau Sing Amana Pijari Haukiba January Taraga Tareta More de Cookie Militant Sina Sniper Season Ambush Toropada Lake Hidraba Akam the Gate Takalabam Silas Short Sing again Tawaya Draba Haksang Ngasi Imung Manungi Mio Sina Rimski Mok the Giloduna Aroiba Matomangam Pangtokre Thobal OC Amadi Edison and Espina BSF Kaloinan Lakuna Thobal Court Manunda Action Torma Yaring de Haina Thobal District Bar Association ki Mike Digi Fondo Itara BJP na Sarkar Pairak Padagi Awang Nongpong Bharat ki Damaktari Golden Parrot ni Haina Union Home Minister Amit Shah na Fondo Kray Amade Bharat Joro Naya Yatra Khong Sat Sililang Livasingda Assam Police na Su Moto Case Summer Register Tokray Ngasigidamagtadi matang sida Mami TV Prime Time News sing people sinjare meeting tabirba khwai punam pu Amarjit talk somna amukana khurumjare Isagi ijat kairoi lekai gi minok mai saki bedagi isagi achumba asengba lochinduna la ain munna khangdabana isagi haktagi izat na hena ki na lawi wafam ase hakchina lawjaraga aikhoi mioi bada sangbidan na piriba raiching munna khangminaba mathau tai
isa isada thengnariba amadi thengnarakadabasingbu Mami TV na sayol khudingi yumsakaisa numitki numidang pung 8 taba matamda Akhanaba expertsing samna hairabada domestic violence, child protection amade property rights singi matangda sandokjagani. Self fana paiduna wakhal fana nungaiduna su ahauba kaya saduna sak fana phajaduna su khudingmak arimba tagadori maramdi taibang miyoi bai khoina khwaidagi chawna yeknabadi anaba kauba mahaktuni ningsingba yai lengdraba landi hakchangbu fana thambaduni masina pandam oiraga Mami TV na chayol khudingi thangza numit pung 6 taba matamda sakngairaba doctor singa online gi khuthangda adomda nariba natraga narakadaba sing doctor ga hakthengnana tanabiu adongi khudong chanabagi dama cancer diabetes ENT skin amadi mental health ke saknairaba doctor sing adongi damakta puduna lakchari only on Mami TV network. We are dreamers searching for knowledge and wisdom. We work hard to reach our goals. No matter what path we choose, what life we decide to live, we are always searching for a bigger picture. We need impulses and sources of inspiration. We need a place for creative thinking, and we need true companions to embrace the world with open arms and experience freedom. At Millennium, academic subjects and extracurricular activities complement each other to develop socially skilled and healthier students. Theories and concepts are well understood by performing scientific experiments frequently. Millennium School is the right place to grow, nurture, develop, to try things that are hard. Admission going on at both the campuses, Sagolban Salam Lekai and Paksoi Part 4. We are the future. Dream big with Millennium School.